ngasi phong ki bse phong singdigi maruiba paukhara death sentence ki appeal high court na admit tokre hearing sa thaba hokre thaudang pokchi da phong ma paukhara how ki bse english sing ni taraga mapan gi february taraga ni the district and sessions the senapati na sai kunga mapan surabi nupama aka koinajabi nupi ama bo hat khibegi maral sibigi sarak laukthokraba yumkhaibam rohit elias rajesh amadi mahaka loinaba miwe ahumna jail da bandi oina thamnabigi ताखिबा राय अदुबु सिंगनरदुना हाई कोर्ट ऑफ मणिपुर थाखिबा डेथ सेंटेंस रिफरेंस अपील अदु हाई कोर्ट ना 2019 की फेब्रुआरी 13 ता एडमिट तौखिबा लोइनना अपील सिगी हियरिंग सा थबाउख्रे मेन एक्विस ओइदिबा रोहित अमदी को एक्विस अहुमना मखोइद पीरिबा सेंटेंसिंग असिबु मियोइबिगी मिनुंगसि येंगबिदुना खरा सांग हंथना पिहनबियो हाइना थारकपनि हाइरि हाइरिबा डेथ सेंटेंस रिफरेंस अपील असिगी हियरिंग हाई कोर्ट ऑफ मणिपुर की चीफ जस्टिस संजय कुमार अमसुम जस्टिस लुनुसुकुम जमीर की डिवीजन बेंच ता 2019 की फेब्रुआरी 13 ता सथदुना लाखी इकुई कुइदना डिवीजन बेंच असिना सयेसी की अप्रैल 19 ना सथखिबा हियरिंग अदुदा एडवोकेट रीना सोंगथामना पिटिशनर सिंह की काउंसिल ओइरिबा एडवोकेट सीएस ngongo gi mot sinduna case asigi matangda adjournment pibiyo ki loinana respondent state of manipur na represent tokiba athoba khaidembu hearing adu da saruyaki petitioner ki council ki appeal taraba matung matter asi division bench asina june taraga homdoi da matam pikre ningsingba yabadi matam adu ki district and sessions senapati and nautuni sorina yumkhaibam rohit elias rajesh kobo miwe mabu maka nungsina jabi sai kunga taruk surabi पुखरी होंगबम मेमी सनु कोबि नुपी मसा मबो हौकिबे सै इंग्लिश सिंगनी के तरागा निपान के अगस्त तरागा मरीदा मियोय खरना tamthina hatoklaba matung Bora Khao amada haptuna Turel thadaramba maral sibigi serak piki miyar asida senari be rohit ki mamanaba md farisa sai taraga nipana life imprisonments Rehana baby say yang kaina say humzel thambi ki fado amasum farzina begam na say kungo humdoina miar asi khangna haidok tabigi tha taruk zel lebi ki fadok pi ki amasum laisang them nungsan ba elias ramesh say kuntra ga manga ko ba rohit ki mamana ba amadi court asina mara leiti haina thadoki panma yabadi hairiba mi si ki case mafam matam sana amadi matik saba witness kaya amana matam sana case asi support tokiba amadi police ki ayo oriba official singna matam sana case asi ki charge sheet sing court thagat pangam kiba asina maram oiraga manipur gi legal history the court asina 2019 की जनवरी तरागा तरेत की केस असी हेक पाइबा होबदगी निमित कुन्नी सुबा मतमदा केस असी की ट्रायल लुसिंदुना कल्प्रिट सिंहबु मतिक साब सेरा कोर्ट असिना पीबा ngai amadi victim adugi imung manung dasu athuba justice phangan mangam kiba case amani haina su pausna phongdoki sanaleba pauksi da phongkiba to paumana miyamna nungna tharakpada ranchi police question chenkre Prophet Muhammad amasum Islam gi matangda haujikti suspend tawkraba BJP gi wangang loi nupi Nupur Sharmana ngang kiba wangang singadu gi matangda satharakpa hingsa gi dama Jharkhand gi Ranchi da miyoy kunga taruk maral sikre Irai numita protest singadu da miyoy ni siki kun hena soki sauraba miyamna police tamna nungna thajilaki bada soki ba police na question chen badu protest adu gi CCTV gi footage oli protest adu da policeman ama sokpagi makok pai duna sen badu su video adu utki amasu miyam aduna police ta colleague amasu plate sing su langsinki protesters sing aduna Nupur Sharma amasum tanthokraba BJP lu singba Nabin Zindalbu Prophet Muhammad ki matang na makoina ngangkiba athiba wangang sing adu gidama phana ba demand toki Ranchi protest adu da sokiba miyoy kungani thoi adu da policeman tara yauki asokba miyoy sing adu gi manungda ahum gi fiwam luri Atapo yelan powder funky ba paumana minister gi masa nupabu rape ki maral sikhi ba nupi the case withdraw tauna ba pressure pire Rajasthan ki minister Mahesh Rohit Goshi ki mayok rape case ama file tokiba nupi edur case adu withdraw tauna ba pressure pire haina BJP na numaijing numita phongdokre party sina Makataruduna victim adubu mamangi numidangda attack toki amasuma housing New Delhi da leba AIMS ki trauma center da lekatnari haina su phongdoki Twitter post amada BJP ki National Information and Technology Department ki in charge Amit Malviana haki madudi Ashok Gehlot ki government ki minister Mahesh Masanupa gi mayokta rape case ma file tokiba nupi masa do hokiba numidang athengba Delhi de attack toki
nupi masa asigi mamai da chemical langshin kibani mauna case adu withdraw tawnaba pressure pi balaire minister gi masa nupa adu haujik police na pha balaite nupi masa adu aims ki trauma center da lekanari asiguma matamasida rahul amasum priyanka kadai da lairibi ki hangnakli masagi sahi kungo humdoi shurabi nupi eduna rohit goshi ki mayokta FIR ama file tawkibani hainasu paus na phongdorakli atopa paw madana Kolkata da leiba mission gi mapana numai kap khibagi thaudok gyamna nungnang ningai ni Bangladesh High Commission Kolkata Police ki constable amana numai maru tara kap khibada Bangladesh ki deputy High Commission gi staffer ama pan khiba thoklabadi maduna leiba ani gi marakta diplomatic ki oiba asoba problem ama lakhalamba yabani haina New Delhi da leiba Bangladesh ki High Commission gi senior official amana phongdokre Naha oidibi nupi ama sibag loinana atay miyoi ani aso apan nanghan kiba numay kapagi thawdo adugi matangda security agency singna thizinbagi thabak makasa tharingay marakta Bangladesh High Commission wafam asigi matangda India da official oina wakat kre Bangladesh ki official sina haiki madudi maduta singna nungnang ningai oiba thawdo amani thawdo aduga mari lainana aikoina khanglakibagi matungina thawdo aduda sinariba police personnel adu thakragi mamangda wakhal gi laina laibadagi layengki Madugi matung nasu makbu khulai issue tawduna foreign mission amagi mapana posting piki police na hairi badu miyeduna mathanta kapsin jadringa gi mamangda ataida maru round tara kapki deputy high commission gi staffer ama thawdu aduda nomai maruna palamba yai amasum machine nungai taba phiba ma lakhalamba yai soduk lepsa ka bo constable adu tha amarum gi mamangda traffic policeman ama oina lairambani hainasu paus na makhatana phongdorakli Makasa tharakpoina thaudang poksi da phongba pawmana Prophet Muhammad ki wathoka mari leinana Al Qaeda Delhi Mumbai amadi UP da suicide attack tawgani kian khre hauji suspend tawduna leiriba Bharatiya Janata Party ki leader Nupur Sharma amadi Navin Kumar Jindal na Prophet Muhammad ki matangda pallukhibagi wathoka mari leinana terror outfit oriba Al Qaeda in subcontinental AQIS na India multiple suicide attacks athagani kihan khreina official source amana phongdokli Jun gi tang tarukta Al Qaeda na irakhiba sithi amada section warol piraduna hairibadi lub asigi fighter singna Delhi Mumbai amadi Uttar Pradesh amadi Gujarat Prophet Muhammad dignity gi fight tawoina suicide attacks athanaba tharang tore terror outfit asina claim tawkibada India bu Hindustan terrorist na Kupai tauri amadi saffron terrorist kangbu asina leba sida makhoi gi oiba makhoi gi loiba du ngai ba tabani habiki section warol supiki masigi sumathakta muslim gi miyoi singbu Prophet Muhammad ki honor gi damakta lanthengnana ba amadi thawai thadokna bi gi wafam su taksili Prophet Muhammad pu ikai ba pi bi singadu aikoina hatkani aikoina haksangda explosive punsilaga Prophet Muhammad pu ikai ba pi riba singdu hatnana ba sem sare makhoi bu ngakpi bi gi wafam su kari su lete santri amadi security na makhoi bu kari su kan mangamloi wafam asidi condemnation natraga nungai taba phongdokpana sangtaina ba purakpa yagada banate haidi amadi jindalna Prophet Muhammad ki maram da panki bu wafam aduna India da wathok lakhan baga loinana Islamic nation kya amana su BJP leader gi statement adu gi matangda phone yaning da phongdokrabani United Nations gi maikai degi su hiramasi gi matang statement ama pikre religion puna magna khang bakan ba amadi ikai khumna babu ngakna satna bigi wafam taksili marasida India gi maikai degi di Prophet Muhammad ki matang da BJP gi leader na pankhiba du government gi biuga mari lenate India government na OIC gi secretary na maram zadana wakhal yaudaba comment pikhiba du India government na yakhidrabani hari India government na dharma punamapu ikai khumnaba ngakna satli haina Ministry of External Affairs ki spokesperson na phongdokli haina su paus na palakli aduga hauji koina di mem paus matang ase lusinjarage amasum pathok sakib da soi kiba lan kiba kya yaros mem na ngakpi gene amasum matam ge ba marubi paus su mem da lep laitan update pizara kene su channel sigi mekedi gi mem ge famna thamjari and thank you